ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯣꯔꯧꯉꯥꯟꯕꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯇꯣꯞ ꯁꯤꯐꯥꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯂꯛꯁꯃꯤ ꯕꯖꯥꯔ ꯇꯣꯞ ꯎꯄꯣꯛꯄꯤ ꯂꯐꯨꯄꯥꯇꯦꯔꯥ ꯈꯣꯗ꯭ꯔꯥꯛ ꯑꯃꯗꯤ ꯅꯣꯡꯃꯥꯏꯈꯣꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯊꯛꯇ NIAꯅ ꯄꯥꯜꯂꯤꯕ ꯀꯦꯁ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯔꯕ ꯇꯟꯖꯥꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯥꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯉꯥꯛꯁꯦꯟꯒꯅꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁ꯭ꯂꯣꯒꯥꯟ ꯑꯣꯏꯅ ꯂꯥꯎꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯀꯟꯅꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯟꯖꯔꯤꯕꯁꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ NIAꯅ ꯄꯤꯔꯤꯕ ꯃꯔꯥꯜ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ, ꯃꯥꯒꯤ ꯃꯔꯥꯜꯗꯨꯗ ꯍꯟꯗꯣꯛꯀꯗꯕꯅꯤ, ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔꯁꯦ ꯃꯃꯥ ꯃꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯏꯃꯥ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯙꯔꯅꯥ ꯄꯤꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯆꯕꯅꯤ꯫